mayam akhoigi Bangladesh da leiba Meitei gi Bilashor khul haibado aduga khoi lai mayam irai ni na yang sigadi loi na dukan loli irai numita di Bangladesh gi di mayam gi lai ni banami loi bani na ko sai sina auto gi stand ni sigana Srimongal gi thana lai re sila lai re Srimongal gi thana oi dukan loi loli hayang de hang doi ni irai di amta hang aroi amani ta ni hangi mayam chai ja ina lai gi moi gi kaino ga je steel na chana ga joli ni ahoi ta dom de jaga ni cha bagan lom de jaga da lambi horen irai oi re so yong gari di chin man oi lo le yong dukan sai si di u mayam hobani na nungai mayam yeta ubiri basina Bangladesh border guard ki kem ne jigle hawri do ko do sai si di lambi yam na phabani no ko aduki mati nungai gari chatpa mama adai di Srimongal hairiba mafam si di mayam gi su koiba lakpham yamna phajaba mafam ni adugi ni mayam sai si dum gari watri se ko adai di irai gi oirabani na mi mayam koiba lae jet oida uriba cha bagan magi sinari jam phajabani ai tare ado khoi hiji sigagi Bilashor khul yaupada yamna changaroi matam se minimum minute 35 manung da soidana yaurani me lambi se ani lei ko tawon gi lambi lom da gi su changba yai ado adon gi lambi duna kitang gari su yam bai tare dai lambi su phatte ba gi ne na khoina bagan gi cha bagan gi lambi lom da gi oina dum change sigana lambi su khai gari su yam na chitta bani na mai hai tare ado gi ne me ado sai sigadi nu sha phasana sarame ado mayam aisu Kanggi chatpani na ado horen laida katna ba haidana dum sigagi heinau khara adaidi inamoi gi su heinau khara moi gi su leibire ai gi su leire namjaba laida ka charamge chatlibani na haiduna ado gi ni mayam ado dukan su yamna hangde ado haira gi dum hangam ba haidare ko ado gi ni mayam leiba su loire mayam duna je khoi chalani Bilashor khul da mayam yengminare se ko video se loiba ko mayam akhoigi Bangladesh da leiba Meitei gi Bilashor khul haibado aduga khoi lai mayam yengminare se manung da siga moigi se lambi ni se lambi se moi loi chek thabani nungai lambi gi di Meitei yum ngata ni tari ba mayam se khoi inama lei se ko khoi inamoi da lai ni du siga changdorabani moi thongan wa mayam ji di lore siga lei ji ne school ne lore se school ne sina mandop ne Bilashor khul gi mayam loina dum khar khami kana ba hore nungdhin gi dum pung manga khar hele ko adune ahalaman bung yaiba adai mayam su dum kare khoi su lae mayam su sum laknara ani da adune mandop si ju dum phajadra mayam hana di matam ama da se leiba ki makha ga se khoi paka tais ka tharam de bako adune adu mayam su du haira kanare ado mandop ki hek mamang dani ko jaganath gi khami se magi eno tawbe jingbagi ko ado akhoi su lai khorame khoramba loiraga mayam phamina da nang ha wai sanari mi kanara ko ngai boina mayam adune je yengminare siko mayam Bilashor khul se dum yam nungai da mi su dum yame do hojikti dum job tawna ba mayam yawrabani na ko ado thauram ama tawbada kitang di mi wale haibadi mai mai gi henbadabani na ko thabak tawnaraga mapanda loina leina gre haitare
matu macha pukhatkiba khangde daidi mai mai gi family pudrasu nupa na ha mayam ko thabak tawbani mapan da loi leire aduna mi se khara dili hanaga manadre me thoram ma tawbada matam amandadi mi se yam tilamme ba ko mayam su loina laknare yengo mayam se loin kanare hairuk su katnare hojik lai gi arti tawba hawrani mi loina ahalaman inama ine loina mi yamdra jilaida khoiramba loiraga arti hawrani mayam yeminarasiko nungsidra Bangladesh da leiriba ahalaman akhoigi meitei gi jati singse munjaba aigi thoram khodimakta pikbra chawbra adum pangthoknaba honei haitare ko mi yamgera likera aduni mayam do loibu pho yeminarasiko video se ado mayam aise kang chingbagi loibu phau yaubadi ngamaroi ko na yaudi yawninge nthang da sum khechi tawduine mayam joydep ka chongduine ko ado aidi holui bazar dagi lakna yaubani na ko aduna leiba yaroi thengani hanbada ko adugi ai sigi lai si khoiramba mayam koiri se loiraga ai hallani mayam nungsibiduna video se loibu phau yengbibagi thagachari mitare koina halakpada yengu mayam